ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯅꯧꯕ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯤꯡꯂꯦꯝꯕꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯩꯅꯥ ꯑꯃꯁꯨꯡ ꯊꯣꯏꯍꯦꯟ ꯀꯧꯔꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯕ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯄꯥꯈ꯭ꯔꯥ ꯑꯃꯈꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯏꯃꯨꯡꯁꯤꯡꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯥꯞꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯅꯥ ꯑꯃꯁꯨꯡ ꯊꯣꯏꯍꯦꯟ ꯑꯗꯨ ꯎꯃꯪ ꯑꯃꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯎꯆꯦꯛ ꯃꯆꯥ ꯑꯃꯈꯛ ꯄꯥꯏꯕ ꯉꯝꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯋꯥꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯕꯗꯨ ꯃꯗꯨ ꯊꯦꯡꯅꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯩꯅꯥꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯈꯨꯟꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯃꯤꯔꯣꯜꯗ "ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯅꯤ, ꯑꯩꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯈꯧꯔꯥꯡꯕꯗꯨꯗꯒꯤ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨꯕ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯅ ꯌꯥꯝ ꯉꯛꯅ "ꯅꯍꯥꯛ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯎꯆꯦꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ? ꯐꯔꯦ, ꯅꯍꯥꯛꯀꯤ ꯈꯧꯔꯥꯡꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯛꯍꯟꯕꯤꯒꯅꯤ, ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ"꯫ ꯂꯩꯅꯥꯅ "ꯏꯕꯨꯡ ꯊꯣꯏꯍꯦꯟ, ꯏꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯄꯨꯕꯤꯔꯛꯑꯣ꯫ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯔꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯎꯖꯥꯎ ꯑꯃꯈꯛꯅ ꯃꯤꯔꯣꯜꯗ "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯩꯅ ꯄꯥꯡꯕꯤꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ"꯫ ꯊꯣꯏꯍꯦꯟ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ "ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯎꯖꯥꯎ, ꯑꯩꯍꯥꯛ ꯎꯆꯦꯛ ꯑꯃꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯏꯁꯤꯡ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯁꯤꯗ ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯒ ꯄꯨꯈ꯭ꯔꯤꯒꯨꯝꯕꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯃꯗꯨꯒꯤ ꯑꯩꯍꯥꯛ ꯏꯀꯣꯛ ꯑꯁꯦ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯈꯪꯂꯕꯗꯤ ꯃꯐꯝ ꯑꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯎꯖꯥꯎ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯨꯄꯥ ꯃꯆꯥ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯎ ꯃꯔꯥ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯕ ꯌꯥꯒꯅꯤ"꯫ ꯊꯣꯏꯍꯦꯟ ꯍꯔꯥꯎꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯑꯄꯥꯛꯄ ꯎꯅꯥ ꯑꯃꯈꯛ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯍꯥꯞꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯖꯥꯎ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯎ ꯃꯔꯥ ꯑꯃꯈꯛ ꯂꯩꯅꯨꯡꯗꯒꯤ ꯊꯤꯡꯒꯠꯂꯛꯇꯨꯅ ꯏꯁꯤꯡ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟ ꯍꯔꯥꯎꯅ "ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯖꯥꯎ, ꯅꯍꯥꯛ ꯀꯨꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯨꯀꯣ꯫ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯀꯣ꯫ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ"꯫ ꯑꯁꯨꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯂꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯗ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ "ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯅꯤ, ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯑꯁꯤ ꯇꯦꯛꯈꯠꯂꯦ꯫ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯕꯁꯨ ꯉꯝꯂꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ, ꯑꯩꯕꯨ ꯑꯋꯥꯕꯁꯤꯗꯒꯤ ꯀꯟꯕꯤꯕꯒꯤꯗꯃꯛ꯫ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ? ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯕꯤꯌꯨ"꯫ ꯂꯩꯅꯥꯅ "ꯃꯔꯨꯞ ꯎꯆꯦꯛ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯂꯩꯖꯗꯦ꯫ ꯅꯍꯥꯛꯅ ꯍꯛꯆꯥꯡ ꯐꯕ ꯎꯔꯒ ꯄꯦꯟꯖꯕ ꯄꯣꯛꯆꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯤꯡꯇꯝꯅ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯖꯔꯨꯔꯣ"꯫ ꯎꯆꯦꯛ ꯑꯗꯨꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯡꯃ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯣ꯫ ꯑꯩꯍꯥꯛꯄꯨ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯁꯤꯡꯗꯣ ꯆꯥꯛ ꯂꯝꯂꯝꯂꯒꯅꯤ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯐꯪꯖꯕ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯄꯗꯨ ꯑꯆꯥꯎ ꯑꯔꯪ ꯀꯥꯕ ꯂꯩꯅꯥꯒꯤ ꯏꯃꯨꯡꯅ ꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯕ ꯂꯩꯅꯥꯒꯤ ꯑꯄꯣꯛꯄ ꯏꯕꯣꯇꯣꯝꯕ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯊꯣꯏꯅꯨꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯅꯥꯕꯨ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯏꯕꯣꯇꯣꯝꯕ ꯁꯥꯎꯅ "ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯕ ꯃꯤꯅꯥꯏ ꯃꯆꯥ,
ꯃꯨꯄꯥꯡ ꯁꯨꯗꯕ ꯅꯃꯥ ꯅꯄꯥ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯎꯆꯦꯛꯀꯨꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯂꯨꯈꯥꯛꯀꯤ ꯀꯣꯝꯗ ꯍꯤꯡꯂꯤꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯁꯤꯒꯤ ꯋꯥꯈꯜꯒꯁꯨ ꯈꯟꯖꯕ ꯁꯥꯏ ꯈꯪꯉꯅꯤꯗꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯁꯤꯡ ꯊꯥꯗꯣꯛꯂꯒ ꯊꯤꯛ ꯇꯧꯒꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯊꯝꯕ ꯁꯥꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯀꯧꯔꯕ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯨꯊꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯅꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯃꯤꯠ ꯑꯗꯨ ꯁꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯖꯔꯝꯈꯤ ꯊꯣꯏꯍꯦꯟꯁꯨ ꯐꯨꯅꯕꯗꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯑꯣꯟꯈꯠꯇꯨꯅ ꯐꯨꯔꯨꯕ ꯉꯝꯗꯦ ꯑꯋꯥ ꯆꯩꯅꯥꯗꯨ ꯈꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯈꯦꯡꯇꯅ ꯌꯣꯝꯂꯕ ꯊꯣꯏꯍꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯀꯥꯎꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯂꯩꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯍꯦꯟ ꯂꯩꯅꯥꯅ ꯄꯤꯔꯥꯡ ꯊꯥꯡꯅ ꯀꯞꯂꯒ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤꯕꯗꯨꯕꯨ ꯌꯦꯡꯖꯔꯒ ꯋꯥꯔꯕꯁꯨ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯊꯣꯏꯍꯦꯟ ꯑꯗꯨ ꯃꯄꯤ ꯊꯥꯡꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯀꯨꯟꯖꯣꯅꯁꯨ ꯄꯥꯎ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯝꯅꯔꯛꯄꯗꯒꯤ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯛꯄ ꯎꯕꯗ ꯁꯥꯎꯅ ꯃꯁꯤꯔꯣ ꯅꯍꯥꯛꯄꯨ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩ ꯍꯥ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯉꯁꯤ ꯅꯪꯂꯤꯕ ꯏꯀꯥꯏꯕ ꯃꯤꯃꯥꯡꯗ ꯆꯣꯠꯂꯤꯕꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯍꯟꯗꯅ ꯌꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯅꯄꯥ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯊꯣꯛꯂꯤ ꯊꯣꯏꯍꯦꯟ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯖꯗꯨꯅ ꯄꯥꯕꯨꯡ ꯑꯩ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯑꯩꯅ ꯐꯠꯂꯨꯗꯕꯅ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯨꯞꯅꯕꯁꯨ ꯑꯩꯅ ꯇꯧꯔꯤ ꯑꯩꯁꯦ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯆꯥꯅꯤ ꯊꯤꯛꯅꯦꯃꯤ ꯑꯣꯏꯔꯣꯏ ꯈꯪꯂꯕꯁꯨ ꯃꯍꯥꯛꯄꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯂꯥꯠꯆꯔꯛꯄꯅ ꯃꯔꯤ ꯑꯗꯨꯃꯛ ꯆꯠꯁꯤꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯃꯤꯔꯣꯜꯂꯕꯤꯅꯤ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯒ ꯂꯥꯞꯅꯕ ꯍꯥꯏꯕꯗꯣ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯁꯤꯈꯤꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯄꯥꯕꯨꯡ ꯋꯥꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯣꯜ ꯀꯜꯂꯝ ꯅꯪꯕꯨ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ ꯀꯨꯟꯖꯣ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯍꯟꯊꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯄꯥꯒꯜ ꯍꯟꯊꯒꯗꯕ ꯅꯠꯇꯦ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯃꯈꯣꯏꯅ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕꯀꯣ ꯂꯥꯏꯔꯕꯅꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯕꯨ ꯅꯝꯊꯕ ꯉꯝꯃꯤ ꯊꯧꯅꯥ ꯂꯩꯕ ꯍꯦꯜꯂꯤ ꯃꯗꯣ ꯑꯩ ꯇꯥꯛꯄ ꯄꯥꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟ ꯉꯛꯅ ꯄꯥꯕꯨꯡ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯋꯥꯁꯛꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯇꯧꯍꯟꯒꯅꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯣꯏꯍꯦꯟ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯅꯤ ꯄꯥꯕꯨꯡꯒꯤ ꯋꯥꯁꯛ ꯀꯥꯏꯍꯜꯂꯣꯏ ꯑꯁꯨꯝꯅ ꯆꯠꯀꯦ ꯇꯧꯕꯗ ꯀꯨꯟꯖꯣꯅ ꯈꯥꯝꯂꯗꯨꯅ ꯍꯩ ꯑꯉꯥꯎꯕꯣ ꯅꯪꯕꯨ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯅꯁꯥ ꯄꯨꯝꯕ ꯃꯤꯅ ꯐꯨꯗꯦꯛꯂꯝꯕꯗꯒꯤ ꯀꯨꯆꯨ ꯐꯥꯎꯕ ꯑꯉꯥꯡꯕ ꯉꯥꯛ ꯉꯥꯏꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯜꯂꯕꯗꯨꯗ ꯋꯥꯍꯩ ꯈꯛꯇ ꯊꯧꯅꯥ ꯑꯣꯏꯔꯒ ꯋꯥꯁꯛ ꯑꯗꯨꯕꯨ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ ꯂꯥꯟ ꯍꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯍꯥꯟꯅ ꯅꯁꯥꯗꯣ ꯅꯨꯡꯒꯨꯝꯅ ꯀꯜꯍꯟꯕ ꯇꯥꯏ ꯑꯁꯣꯛꯄ ꯅꯁꯥꯁꯤꯡ ꯑꯗꯣ ꯐꯔꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯃꯈꯩ ꯊꯣꯏꯍꯦꯟꯗꯨ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯈꯤꯕꯅ ꯃꯁꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯗꯨꯗ ꯑꯅꯥꯕ ꯐꯥꯎꯔꯛꯇꯨꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯖꯔꯛꯂꯝꯃꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗ ꯂꯨꯞꯊꯖꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯂꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯊꯣꯏꯍꯦꯟ ꯃꯁꯥꯒꯤ ꯑꯁꯣꯛꯄ ꯐꯤꯕꯝꯁꯤꯡ ꯑꯗꯨꯕꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯃꯄꯥ ꯀꯨꯟꯖꯣꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯟꯒꯤ ꯑꯣꯏꯕ ꯁꯔꯤꯠ ꯁꯔꯥꯛ ꯀꯌꯥ ꯑꯃ ꯃꯇꯣꯝꯗ ꯇꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯖꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜꯁꯤꯡꯗꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯖꯔꯝꯃꯤ ꯑꯃꯔꯣꯝꯗ ꯂꯩꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯅꯨꯃꯤꯠ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯃꯀꯣꯛ ꯁꯥꯔꯝꯃꯤ ꯊꯣꯏꯅꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯇꯣꯝꯇꯅꯤ ꯑꯁꯨꯝꯅ ꯆꯔꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯁꯥ ꯑꯁꯦ ꯁꯣꯏꯗꯨꯅ ꯁꯣꯟꯊꯔꯛꯂꯒꯅꯤ ꯍꯥꯏ ꯃꯃꯥ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯂꯥꯞꯊꯣꯛꯅꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯈꯪꯕ ꯉꯝꯖꯗꯗꯅ ꯇꯧꯖꯔꯤꯅꯤ ꯆꯥꯛ ꯂꯥꯝꯅ ꯂꯥꯝꯁꯤꯜꯂꯛꯂꯀꯥꯟꯗ ꯁꯣꯏꯗꯅ ꯆꯥꯅꯤꯡꯉꯛꯈꯤꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯉꯥꯏꯈꯤꯕ ꯇꯥꯕꯅꯤ ꯇꯧꯕꯇꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕ
ꯄꯥꯈ꯭ꯔꯥ ꯃꯆꯥꯗꯨꯗꯒꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯞꯊꯣꯛꯍꯟꯗꯕ ꯌꯥꯗꯕꯅꯤ. ꯃꯉꯣꯟꯗ ꯈꯛ ꯏꯆꯥꯗꯤ ꯁꯤꯟꯅꯔꯣꯏ. ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ. ꯅꯪꯅꯁꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯈꯪꯍꯜꯂꯨ. ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯇꯝꯃꯨꯀꯣ. ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯇꯣꯝꯕ ꯑꯗꯨ ꯁꯥ ꯇꯥꯟꯕ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯕꯨ ꯆꯥꯛ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯂꯩꯅꯥꯗꯤ ꯑꯗꯨꯃꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯁꯣꯝꯗꯅ ꯏꯕꯣꯇꯣꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯈꯔꯒ ꯁꯥ ꯇꯥꯟꯕ ꯎꯃꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ. ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯖꯔꯕ ꯀꯣꯔꯤ ꯃꯆꯨꯒꯤ ꯃꯃꯩ ꯄꯥꯟꯕꯤ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯃꯈꯛ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯏꯕꯣꯇꯣꯝꯕ ꯍꯔꯥꯎꯅ "ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯁꯤ ꯌꯥꯝ ꯐꯒꯗꯧꯔꯤ. ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ. ꯃꯁꯤ ꯐꯥꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ. ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯥꯡꯗ ꯎꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯐꯥꯗꯕ ꯌꯥꯗꯕꯅꯤꯍꯦ. ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤꯀꯣ." ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯝꯕꯒꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯑꯗꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ. ꯁꯒꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ. ꯇꯦꯟ ꯀꯥꯞꯂꯕꯁꯨ ꯄꯥꯜꯂꯝꯗꯦ. ꯑꯗꯨꯒ ꯇꯥ ꯀꯌꯥ ꯑꯃꯅ ꯂꯪꯂꯕꯁꯨ ꯄꯥꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯏꯕꯣꯇꯣꯝꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ. ꯏꯕꯣꯇꯣꯝꯕ ꯈꯣꯜꯋꯥꯡꯅ "ꯅꯈꯣꯏꯕꯨ ꯅꯊꯤꯕꯣꯡ ꯄꯤꯖꯗꯨꯅ ꯊꯥꯛꯂꯤꯕꯁꯤꯕꯨ ꯃꯁꯤ ꯐꯥꯎꯕ ꯐꯥꯔꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯅꯦꯍꯦ?" ꯃꯤꯅꯥꯏ ꯇꯣꯃꯥꯜꯅ ꯅꯨꯡꯉꯥꯏꯇꯅ "ꯑꯉꯝꯕ, ꯑꯩꯈꯣꯏꯁꯨ ꯉꯝꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ. ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯕ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯉꯝꯍꯧꯗꯦ." ꯏꯕꯣꯇꯣꯝꯕ ꯁꯥꯎꯅ "ꯆꯠꯂꯣ, ꯍꯟꯗꯛ ꯃꯨꯛꯀꯁꯨ ꯌꯦꯡꯂꯨꯆꯣ. ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯣꯏꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯈꯪꯉꯨꯍꯦ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯃꯥꯏꯀꯩ ꯀꯗꯣꯝꯗꯅꯣ ꯈꯪꯗ ꯇꯥ ꯑꯃꯈꯛ ꯍꯨꯜꯂꯛꯄꯗꯒꯤ ꯃꯈꯣꯡꯗ ꯄꯥꯜꯂꯝꯃꯤ. ꯁꯒꯣꯜ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯦꯞꯄ ꯉꯝꯗꯅ ꯇꯨꯊꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯛꯅ ꯇꯥ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯀꯅꯥ ꯂꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ. ꯏꯕꯣꯇꯣꯝꯕ ꯉꯛꯅ "ꯁꯒꯣꯜ ꯑꯁꯤꯗ ꯂꯪꯂꯛꯂꯤꯕ ꯇꯥ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯌꯥꯔꯕꯗꯤ ꯏꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ." ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯣꯡ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯐꯤꯖꯣꯜꯇ ꯂꯩꯇꯦꯡꯕ, ꯃꯁꯛꯁꯨ ꯐꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯕ, ꯃꯈꯨꯠꯇ ꯇꯦꯟ ꯑꯃꯁꯨ ꯄꯥꯏꯕ ꯁꯕꯥꯟ ꯐꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯨꯡꯒꯠꯄꯤꯔꯒ ꯏꯕꯣꯇꯣꯝꯕꯗ ꯁꯤꯟꯅꯔꯛꯂꯝꯃꯤ. ꯏꯕꯣꯇꯣꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ "ꯊꯧꯅꯥ ꯐꯔꯕ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯅꯄꯥꯒꯨꯝꯂꯕ ꯑꯩꯉꯣꯟꯗ ꯁꯛ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯗꯣ. ꯊꯧꯒꯜꯂꯣꯟꯅ ꯐꯖꯔꯤꯕ ꯅꯍꯥꯛꯀꯤ ꯊꯧꯅꯥꯗꯣ ꯅꯄꯥ ꯑꯩꯍꯥꯛꯅ ꯋꯥꯡꯅ ꯊꯥꯒꯠꯂꯤꯗꯣ." ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯃꯨꯕꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯔꯛꯏ. ꯑꯗꯨꯒ "ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯨꯝꯂꯕ." ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯏꯕꯣꯇꯣꯝꯕ ꯁꯥꯎꯅ "ꯑꯣ, ꯅꯍꯥꯛ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯦ. ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ? ꯑꯩꯍꯥꯛꯄꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯐꯨꯈꯤꯕꯗꯨ ꯑꯀꯤꯕ ꯄꯣꯛꯇꯕ꯭ꯔꯥ?" ꯊꯣꯏꯍꯦꯟ ꯇꯞꯅ "ꯏꯄꯥꯒꯨꯝꯂꯕ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯒꯨꯔꯨ ꯆꯟꯗ꯭ꯔꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯕ ꯂꯥꯛꯆꯕꯅꯤ. ꯅꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ. ꯑꯩꯍꯥꯛꯅ ꯃꯍꯩ ꯇꯝꯍꯜꯂꯛꯄ ꯃꯇꯝꯗ ꯏꯄꯥꯒꯨꯝꯂꯕꯒꯤ ꯅꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯗꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯍꯥꯛꯅ ꯏꯇꯦꯡ ꯇꯧꯖꯕꯅꯤ. ꯋꯥꯔꯧꯕꯤꯒꯅꯨ." ꯏꯕꯣꯇꯣꯝꯕ ꯊꯣꯏꯍꯦꯟꯒꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥ ꯑꯗꯨꯗ ꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ "ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯗꯅ, ꯑꯗꯨꯒ ꯅꯍꯥꯛꯅ ꯁꯨꯝꯅ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯩꯒꯤ ꯑꯃꯠꯇ ꯌꯧꯖꯕꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯃꯗꯨꯗꯤ ꯅꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯈꯜꯂꯨꯔꯒꯅꯨ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯇꯣꯝꯕꯗꯨ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯒ ꯁꯒꯣꯜꯗꯨ ꯄꯨꯔꯗꯨꯅ ꯍꯟꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯈꯛ ꯅꯣꯛꯆꯔꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ "ꯑꯩꯍꯥꯛ ꯂꯩꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯃꯍꯥꯛꯀ ꯂꯥꯞꯅꯕ ꯑꯩꯈꯛ ꯉꯝꯂꯣꯏ. ꯍꯣꯠꯅꯈꯤꯒꯅꯤ. ꯏꯊꯋꯥꯏ ꯑꯁꯤꯅ ꯆꯣꯛꯊꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯐꯪꯅꯕꯒꯤꯗꯃꯛ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗꯒꯤ ꯄꯥꯏꯔꯛꯄ ꯃꯈꯜ ꯀꯌꯥꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯈꯣꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯊꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯛꯂꯝꯃꯤ.
ꯎꯆꯦꯛ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕ ꯎꯆꯦꯛ ꯑꯅꯤꯈꯛ ꯎꯊꯛꯇ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯧꯈꯤꯕ ꯃꯃꯥꯡꯊꯛꯀꯤ ꯊꯣꯏꯍꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥ ꯎꯆꯦꯛ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯑꯩꯍꯥꯛꯀꯤꯁꯨ ꯑꯩꯒꯤ ꯂꯥꯏꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏꯗꯀꯣ꯫ ꯃꯄꯣꯛ ꯊꯤꯕꯤ ꯑꯣꯏꯔꯨꯕꯅ, ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯅ ꯃꯍꯥꯛꯀ ꯂꯥꯞꯅꯕ ꯇꯥꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯅꯈꯣꯏꯒꯨꯝ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯇꯦꯡ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯡꯕꯤꯌꯨꯒꯕ꯫ ꯂꯩꯅꯥꯒꯤ ꯑꯋꯥꯕꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ, ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, ꯍꯥꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯁꯛꯍꯦꯟꯕꯤꯌꯣ, ꯅꯍꯥꯛꯀꯤ ꯅꯇꯧꯕꯨ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯇꯦꯡꯗꯤ ꯀꯔꯝꯅ ꯇꯣꯜꯂꯕ ꯅꯅꯥꯏ ꯎꯆꯦꯛ ꯑꯩꯈꯣꯏꯅ ꯄꯥꯡꯖꯒꯅꯤ? ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯅꯍꯥꯛꯅ ꯉꯥꯏꯖꯔꯤꯕ ꯄꯥꯝꯃꯨꯕ ꯑꯗꯨꯕꯨ ꯂꯥꯛꯄ ꯑꯗꯨꯃꯛ ꯉꯥꯏꯕꯤꯌꯨꯗꯣ ꯁꯣꯏꯗꯅꯃꯛ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯕ ꯑꯣꯏꯁꯅꯨ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯅꯤꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯎꯆꯦꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯂꯩꯅꯥ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯍꯩ ꯑꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅꯁꯨ ꯃꯊꯃꯣꯏꯗꯨ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯏꯕꯣꯇꯣꯝꯕꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯇꯥꯔꯝꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯔꯒ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯆꯔꯝꯃꯤ꯫ ꯏꯕꯣꯇꯣꯝꯕ ꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ, ꯏꯆꯥꯊꯣꯏ, ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯍꯥꯛ ꯍꯧꯒꯠꯄ? ꯄꯥꯕꯨꯡ, ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯉꯁꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯕꯣꯔ ꯈꯟꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯗ ꯄꯨꯔꯛꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯁꯦꯠꯇꯨꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯒꯗꯧꯕꯅꯤ꯫ ꯂꯩꯅꯥ ꯁꯥꯎꯅ, ꯄꯥꯕꯨꯡ, ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯏꯕꯨꯡ ꯊꯣꯏꯍꯦꯟꯕꯨ ꯅꯨꯡꯁꯤꯔꯨꯔꯦ, ꯃꯥ ꯈꯛꯀ ꯂꯨꯍꯣꯡꯒꯅꯤ, ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯨꯍꯣꯡꯕ ꯑꯩ ꯉꯝꯂꯣꯏ꯫ ꯏꯕꯣꯇꯣꯝꯕ ꯈꯣꯜ ꯀꯜꯂꯞꯅ, ꯍꯩ ꯊꯣꯏꯅꯣ, ꯐꯤꯖꯣꯜ ꯑꯗꯣ ꯅꯝꯗꯅ ꯆꯠꯍꯜꯂꯨ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯊꯧꯔꯥꯡ ꯑꯗꯣ ꯃꯗꯨꯗꯒꯤ ꯑꯐꯕ ꯕꯣꯔ ꯑꯃ ꯈꯟꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯒꯗꯧꯕꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯂꯩꯅꯥꯗꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯕꯣꯔꯗꯨ ꯈꯟꯈꯤꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯕꯣꯔ ꯈꯟꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯗꯨꯅ ꯂꯩꯅꯥꯗꯨ ꯅꯝꯗꯨꯅ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯍꯜꯂꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯅꯥꯕꯨ ꯄꯥꯝꯖꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯒꯤ ꯄꯥꯈꯪ ꯀꯌꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗ ꯐꯝꯂꯛꯂꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯅꯤꯡꯊꯤꯔꯕꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯇꯞꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯅꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯨꯗꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯂꯩꯅꯥꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯃꯤꯁꯨꯝ ꯍꯩꯕꯤ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯅꯥꯄꯜꯒ ꯂꯣꯏꯅꯅ, ꯍꯥꯏꯕꯤꯌꯨ ꯁꯛꯍꯦꯜꯂꯕꯤ, ꯔꯥꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯑꯗꯨ ꯈꯟꯕꯤꯌꯨ, ꯇꯧꯕꯇꯕꯨ ꯅꯪ ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯈꯜꯂꯕꯗꯤ ꯂꯥꯏꯕꯛꯇꯤ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ, ꯁꯛꯅꯥꯏꯔꯕ, ꯂꯥꯏ ꯌꯦꯛꯄ ꯃꯅꯤꯖꯥꯎꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯔꯦꯝꯅꯅ, ꯃꯄꯥꯅ ꯁꯦꯜ ꯄꯥꯏꯔꯒ ꯏꯅꯥꯛ ꯈꯨꯜꯂꯒ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯙꯝꯀꯥ ꯇꯧꯕ ꯏꯃꯨꯡꯗ ꯈꯛ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯕꯣ? ꯁꯛꯍꯦꯜꯂꯕꯤ, ꯑꯩꯍꯥꯛ ꯑꯣꯏꯅ ꯈꯟꯕꯤꯌꯨ, ꯅꯪꯒꯤ ꯑꯅꯤꯡꯕꯗ ꯑꯩꯅ ꯊꯨꯡꯍꯟꯖꯒꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯣꯞꯅ ꯅꯨꯄꯤꯗ ꯅꯣꯟꯖꯈ꯭ꯔꯦꯗ, ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯁꯥꯎꯅꯔꯛꯄꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅ ꯈꯠꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, ꯅꯈꯣꯏ ꯑꯃꯨꯛꯇ ꯂꯦꯞꯈꯣ, ꯑꯗꯨꯝꯅ ꯈꯠꯅꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯧꯔꯝ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯋꯥꯗꯨ ꯇꯥꯕꯗꯒꯤꯗꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯁꯥꯎꯅ ꯈꯠꯅꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯂꯦꯞꯈꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ, ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯗꯨꯕꯨ ꯀꯔꯝꯕꯅꯣ?
ꯑꯄꯣꯛꯄꯤ ꯏꯃꯥ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯌꯦꯡꯉꯣ ꯇꯨ, ꯑꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯁꯦꯞꯄꯤ, ꯑꯃꯁꯤꯅ ꯃꯅꯥꯇꯣꯟꯁꯦ ꯌꯥꯝ ꯆꯥꯎꯏ, ꯃꯃꯤꯠ ꯂꯥꯎꯕ, ꯃꯃꯤꯠ ꯈꯨꯕ, ꯑꯁ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯂꯩꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗ ꯂꯨꯞꯊꯈꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯥꯎꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯃꯄꯥꯜꯗ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯝꯕ ꯁꯥꯎꯅ, "ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯕꯨꯅꯣ?" "ꯑꯄꯣꯛꯄ, ꯑꯩꯍꯥꯛ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯍꯟꯕ ꯄꯥꯝꯃꯤ, ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯊꯧꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕꯗ ꯑꯩ ꯌꯥꯕ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯗꯣ ꯊꯧꯅꯥ ꯂꯩꯕ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏ ꯄꯥꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏꯁꯨ ꯃꯁꯛ ꯈꯪꯅꯗꯕ, ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯈꯟꯕ ꯅꯨꯄꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯣ?" ꯏꯕꯣꯇꯣꯝꯕ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯃꯁꯤꯗꯁꯨ ꯅꯍꯥꯛꯅ ꯃꯔꯩ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯤꯔꯛꯄ ꯗꯟꯗꯦꯗꯣ ꯅꯁꯥꯅ ꯌꯥꯖꯒꯗꯧꯕꯅꯤ꯫ ꯂꯩꯅꯥ ꯌꯥꯝ ꯄꯣꯡꯅ ꯄꯥꯕꯨꯡꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯍꯟꯖꯔꯣꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯇꯣꯝꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, "ꯍꯩ ꯏꯅꯥꯏꯆꯥ, ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯆꯠꯂꯨ, ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯎ ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯍꯦꯜꯂꯕꯤ ꯂꯩꯅꯥꯒꯤ ꯕꯣꯔ ꯈꯟꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯤꯗ ꯌꯥꯎꯅꯤꯡꯕ ꯅꯨꯄꯥ ꯃꯈꯩ ꯌꯥꯎꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯆꯦꯜꯂꯨꯍꯦ꯫ ꯇꯧꯕꯇꯕꯨ ꯃꯇꯝꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯣꯔ ꯑꯗꯣ ꯈꯟꯗꯕ ꯌꯥꯗꯦ." ꯈꯨꯗꯛ ꯑꯁꯤꯗ ꯃꯤ ꯈꯔ ꯆꯠꯇꯨꯅ ꯄꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯥꯕꯨ ꯍꯥꯟꯅꯗꯒꯤ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯄꯥꯝꯖꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯧꯅꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯣꯇꯣꯝꯕ ꯑꯃꯁꯨꯡ ꯊꯣꯏꯅꯨꯗꯤ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯤꯜꯂꯤꯕꯁꯤ ꯊꯣꯏꯍꯦꯟꯕꯨ ꯎꯖꯕ ꯐꯪꯅꯕꯅꯤ ꯑꯃꯁꯨꯡ ꯕꯣꯔ ꯑꯣꯏꯅ ꯈꯟꯅꯕꯒꯤ ꯎꯄꯥꯏ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯏꯕꯣꯇꯣꯝꯕ ꯃꯌꯥ ꯆꯤꯛꯂꯒ, "ꯍꯩ ꯃꯃꯥ, ꯀꯔꯤꯒꯨꯝꯕ ꯊꯣꯏꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯊꯣꯏꯍꯦꯟꯒꯤꯁꯨ ꯂꯥꯏꯕꯛ ꯊꯤꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯍꯟꯒꯅꯤ." ꯋꯥꯗꯨ ꯍꯥꯏꯔꯒ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯁꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯣꯏꯍꯦꯟ ꯑꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟ ꯂꯥꯛꯄ ꯎꯕꯗ ꯂꯩꯅꯥ ꯍꯔꯥꯎꯕꯅ ꯃꯄꯤ ꯁꯤꯟꯊꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯄ ꯌꯥꯗꯕꯅ ꯀꯨꯏꯅ ꯃꯁꯛ ꯎꯔꯨꯗ꯭ꯔꯕ ꯑꯅꯤꯗꯨ ꯊꯃꯣꯏꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯎꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯄꯥꯏꯕꯨꯡ ꯏꯕꯣꯇꯣꯝꯕꯅꯗꯤ ꯃꯃꯤꯠꯇꯨ ꯅꯥꯏꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯁꯤꯔ ꯍꯥꯏꯕ ꯐꯥꯎ ꯈꯟꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ, "ꯇꯥꯕꯤꯌꯨ, ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ, ꯍꯧꯖꯤꯛ ꯆꯥꯡꯌꯦꯡ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯥꯎꯔꯕ ꯐꯝꯕꯥꯛ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯃꯁꯤ ꯄꯥꯟꯕ ꯁꯟ ꯑꯃꯈꯛꯀ ꯅꯈꯣꯏ ꯑꯃꯃꯝꯒ ꯂꯝꯕꯥ ꯇꯧꯍꯟꯅꯤꯡꯏ, ꯃꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯆꯧꯕ ꯃꯁꯤ ꯄꯥꯟꯕ ꯁꯟꯗꯨ ꯊꯥꯗꯣꯛꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯅꯥ ꯌꯥꯎꯗꯕ ꯅꯨꯄꯥ ꯈꯔꯗꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯅꯨꯄꯥ 10ꯃꯨꯛꯈꯛ ꯉꯥꯏꯍꯧꯕꯗꯨ ꯐꯤꯔꯦꯞꯇꯨ ꯆꯨꯝꯅ ꯂꯩꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯟ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟ ꯍꯩꯁꯤꯡꯅ ꯁꯟ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯅꯥ ꯄꯥꯈꯠꯅ ꯁꯣꯟꯖꯩ, "ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕꯤꯒꯅꯨꯀꯣ." ꯏꯕꯣꯇꯣꯝꯕꯗꯤ ꯃꯤꯠꯄ ꯍꯣꯡꯗꯦ ꯊꯣꯏꯍꯦꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ 10ꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ 4ꯈꯛ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯃꯥꯏ ꯄꯥꯛꯂꯕ ꯅꯨꯄꯥ 4 ꯑꯗꯨ ꯁꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯕꯕꯣꯛꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯃꯥꯏ ꯄꯥꯛꯂꯕ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ 4, ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯝꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ." ꯈꯨꯗꯛ ꯑꯗꯨꯗ ꯂꯝꯕꯥ ꯁꯦꯝꯅꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤꯔꯝꯃꯤ꯫
Thoyenga lamba parib nupa aduna mamit khani yenglaga oi lairamacha masidi aina soidina ngamlagadabani aduna nasana khangna thokhauna phagadra haibdo khalo lairamacha ihakna ina khunu masabu namthaba ngami haibase hojikti utpa taridana wasi hek haibaga changyeng adubu taunaba ayaba piraklabada mukna sana bahurami Thoyensu ngamnaba areba thongna putoktuna mukna adu sanarami mahakna lamba oiriba nupa adubu haisingbana pak yek henjinbadi ngamlamde asumna mikop khara sanaraba matungda nupa aduna khongpham sahaudaba dugi tanja lauraga Thoyenna nupa adubu sapu kana lemai aduda namthaduna tahallami aduga Thoyenna changyeng adusu mai pakjarami atopa mukna sanariba nupa anidusu amana mai pakpadagi harauna songjarami Thoyenna mai pakpadu ubada ibotoma sauna lairaba pitatpa masa hujikti khangani da wasi hairaga ibotomana asumna laukthorei hujikti aroiba changyeng oina mangda uriba umang asidagi birol ngangma ngamba amata ngairaba chapuada purakpa ngamba miyoida ehaki amata pokjaba isanu piasi thajagadoribani wadu tabada khoktakti sajarami adubu nupa anidu kidaba saduna thongna phana leplami laina pakhatpa phaurami maramdi umang adu mina pakna sangnadraba sathiraba sahing saba hingsa yaitamba sa kai kya leirami matam kuina dagi mirol ngangma ngam sapu adu umang adu dagi lawba sakhi miyoi kaya halakhiramde ibotomana mai paklaba nupa masani nakoi changyeng asi tawraga leplabra Thoyen amasung atopa nupaduna hoi haina khumlaklami ibotomana phare phare na thwai phawba pamubu leitana thongna phaba dugidamuktadi chawthuku phawe masina aroiba sangyeng oigadoribani masida mai paklaba maduda soidana maki aigi iya oigadobani wasi hairaga phimuna yomsinba khulai amam pirami khulai adu punemladuna lausinjaduna phirep chani yapsinkhirami ibotomana hojikti nakoi nasagi nathok pangthoknabagi ayabadu pirabani pangthokjaruro nupa adudi yangyangna thunamak senkhirami Thoyen tung ona lainabo muktang onthokduna yengjarami mitlu pirangna chotlabi nungsibana pathoklabi lainadu Thoyenna nungaitana mit yenglakpaduda khamba yadraduna mapi adu sintaraklami pumnamak khangjilaga maithongda amuk halakhini haibagi ingit piramlaga Thoyen adu thunamak umang adu tamna chatkirami asumna mikuk kharagi matung umang adu yorabada haisingna yengna duna changchilakpa matamda khanghaudana sajau amana khongbagi khonjel taraklami madu tabada makhwangna yebliba khulai adu satoklaga phi adu lakthoklu matamdadi isam chamba chaitup ama oiduna leiramkhi madu ubada Thoyen nungaitana onthoknaso pukjel piidako masi pumnamak khongjat asida aibu sa kaina saduna sirasanu khaladuna khulai pibagi mahun chaitup sioina pibirakle phare aigi thoyase manglabaso karisu khande tawbutabu ai chapudubadi soiduna maki khusinaramlage wasi hairaga khonglakliba makhol adugi maikai adu kadomna no khani yengjarami khanghaudana asong maraktagi kaijau ama kaktolaktuna Thoyenbu chagadobagi akiba sakpham ulaklami madu ubda Thoyen chaidup adu chena paraduna langkhirami kaijau adu ngeha khonglamlaga phallangno chongsilaklami madubu tanja sana chaidup aduna kayaduda sapu kana thum matamda makok ngaroduna laimaida takhirami adubu hanba kaubudi leite makok adu pranglangna haraduna amuk sensilaklaga Thoyenbu laimai aduda namsinduna Thauraba maya aduna chikkadobagi tarakpaduda Thoyensu masa ngangthokjanaba hotnajarami asumna mikuk khara muknaraba matungda uzau amagi masa thektuna masing tumdoktuna leiriba adu ubada Thoyen araiba makai phudoktuna sapu kana kayadubu atumbu usaduna insinbadagi kayadugi mabuk phauna lengkhirami maram asidagi kai adu awa chaina khangbaga loinana ngahak khonjel hauna khonglamlaga adumak sikhirami tanja aduda uzau aduki mathaktagi changyeng aduda saruk yariba atopu nupadu chongtharaklami Thoyen khangladuna nahakti u sida kari tobai karamliba nupadu ikaina maru aigi min
Sanau kauzai. Aihak kai haiba saase yamna kisai. Adugidamak ngasai makai uzau sigi mathakta kakhatun leramlibani. Oh, aigina thoyen kauzai do. Adubu marup nahakidi khulai matik sana yoribadudi. Khangde aise ataidi kaisu kideba kai sitangdi yamna ki tawbani. Phare adudi channaba tawrasi. Adu marup mirol ngangba ngamba sapudo tu. Asida leiriba koma sigi makada leirabani. Thoyen ngakna adudi ngasai makai urabadi nang lawduna changi ngasi mai pakpa yarabasida ihakpu karigi ngairamlibano. Marup aidi sakhelabi leinato karisu pamba leijade. Changi asida sum saruk yaribagi maramdi aigi lawsi hinkatnabagidamakni. Wadu tabada Thoyen momonok laduna. Oh, phare marup aihakti leinabu thamoi sena nusijabani. Aiga maga nushinajabani. Ai posak asina mahakanak sinabagi lambi oigadoribani. Thagatsari marup. Wasi hainaraga Sanau amasung Thoyendu komadugi manaktamna laklami. Asumna komadu yorubada Thoyena marup koma sidadi karisu leiba udena. Marup koma sina yamna lubana nangna udaba oirangani tu manusida karamba majaga sida arangba mangalama uribasi nangmu udabro. Thoyen munna yenglaga kadaino nangna haibadubu aidi amatabu udine. Asida lerisi fajana yengumi nangba. Thoyen mamit adu noiraga amuk hana yengu matamdasu karisu udrabada. Hera marup aidi amatabu udida nangna harise. Tanjaduda Sanauna Thoyenbu komadudi intharami. Thoyen matau aduda ngakna komadugi manungdagi mapalda leiriba Sanauda yengkhalaglaga. Marup karino nahakna tawribasibo aibu amuda komasidagi chingatpiyo. Sanau karyamnana hey apangba nangdi thauna leijabatani. Narausingdi amata leiba nate. Ngasai makai nahakbu karamna apangba sirasi khana yengu matamda komasi ubudagi nahakbu uzaw adugi mathakta kakhatuna nangbu lakpa ngaibani. Nangbu kay aduga mayokna hanbani. Maduda aina nangonda thajaba piraba matungda komasi inthaduna chapudo laraba matungda sakhelabi leina tubu aigi oigi ningmani. Hojikti ayaki aningwa thunglagani phajakhrabi leirang adubu karigi pamlidoribano apangwa nupa. Wasi hairaga Sanaudu mafam adudagi thokirami. Thoyen khonjel hauna nate marup Sanau aihakpu amudadi komasidagi kanbiramkho. Sanau adudi karisu manada haptaba makai adumak chatkirami. Upai leitrabada Thoyen mathwai nungaitana leimai aduda phamthajaraduna kapjaraklami. Thoyenna ningamdana kappagi khonjel adu tabada mamangda mahakna thawai kanbikiba usek adu paisilaklami aduga nungaitana pukchel charabu nupa karigino nahakna aduk thawai nungaitana kaplibadi. Thoyen thokiba thaudok pumba usek aduda tamjarami. Usek aduna nupa masa madugidamak nahakna karisu warugano. Aihakki marup Samudo kauduna nahakpu komasidagi ai singkhathange. Wasi hairaga kudak aduda usek aduna chawkhraba Samudubu kaururaga umang adudagi akanba uri asangba ama komaduda thadarami aduga Thoyenbu chingkhatpirami. Thoyen harauna thagatchari marup ani takhoina aigi punsi ase nauna hinganbiri. Samu adu harauna mu chatkirami uchek aduna hojikti aihakki tung inaraklo nangna pamlibado chapu adugi lebam ai takpige. Thoyen nungaitana madu oithokadauba kisu mandrada nupa aduna soidanamakki leuramlagani. Uchek aduna momo noklaga nupa masa chapu adudi puksel sengba thaujan haiba miyoitana lauba yagani. Karigumba aranba tauba mi amatana chapudo lauba sukngamloi madugi mahutta chairak soidana pigadoribanido. Oh adudi aihak laibak chang yenglage takbiro marup uchek lambido takbiro. Wasi hairaga usek adu paikirami. Thoyensu matung inkirami. Asumna miku kharagi matung sangmacha amagi manak yoraklami usek aduna. Nupa masa mangdu uriba sangasida changu aduga nahakna pamliba chapudo nairamlagani.
ꯇꯧꯕꯗꯕꯨ ꯆꯦꯛꯁꯤꯜꯂꯨ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡꯂꯛꯀꯅꯤ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯈꯤꯔꯝꯃꯤ ꯊꯣꯏꯍꯦꯟ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯥꯅꯧꯗꯨ ꯎꯈꯣꯡ ꯑꯃꯗ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯨ ꯊꯦꯡꯅꯔꯨꯕꯗ ꯄꯥꯈꯠꯅ ꯃꯔꯨꯞ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯃꯐꯝꯁꯤꯗ ꯄꯨꯟꯗꯨꯅ ꯊꯅꯝꯂꯤꯕꯅꯣ ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯦ ꯅꯨꯄꯥ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯤꯕꯗꯤ ꯊꯣꯏꯍꯦꯟꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯀꯣꯛꯅ ꯁꯖꯤ ꯑꯣꯏꯕ ꯃꯁꯥꯅ ꯃꯤ ꯑꯣꯏꯕ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕꯗꯨꯅ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯉꯁꯥꯏ ꯃꯈꯩ ꯎꯃꯪ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯁꯤꯔꯁꯅꯨ ꯈꯟꯅ ꯀꯣꯝ ꯑꯗꯨꯗ ꯏꯟꯊꯕꯤꯔꯝꯂꯕ ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯔꯨꯞ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅꯗꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯤ ꯅꯍꯥꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯌꯨ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯑꯩꯍꯥꯛ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯆꯐꯨ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯆꯐꯨ ꯑꯗꯨꯗꯕꯨ ꯎꯃꯪ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯧꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯆꯥꯡꯌꯦꯡꯗ ꯃꯄꯨꯡꯆꯦꯜ ꯁꯦꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯊꯤꯕꯗꯒꯤ ꯑꯩꯍꯥꯛꯅ ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯗꯨꯅ ꯊꯝꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯇꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩ ꯊꯧꯅꯥꯁꯨ ꯐꯩ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯁꯥ ꯑꯣꯏ ꯃꯤꯑꯣꯏ ꯇꯧꯕ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯂꯩꯅꯨꯡꯗꯒꯤ ꯎꯄꯨ ꯑꯃꯗꯒꯤ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯍꯦꯟꯗ ꯈꯨꯠꯁꯤꯟꯅꯔꯛꯂꯝꯃꯤ ꯊꯣꯏꯍꯦꯟ ꯍꯔꯥꯎꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯎꯃꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯆꯐꯨꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔ ꯃꯔꯨꯞ ꯑꯁꯦ ꯑꯃꯨꯛꯇ ꯋꯥꯈꯜ ꯆꯨꯝꯊꯣꯛꯅꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯐꯪꯕ ꯑꯣꯏꯖꯒꯦ ꯋꯥꯁꯤ ꯍꯥꯏꯅꯔꯒ ꯁꯥꯅꯧ ꯑꯃꯁꯨꯡ ꯊꯣꯏꯍꯦꯟꯗꯨ ꯃꯐꯝꯗꯨꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯥꯅꯧ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯔꯨꯞ ꯑꯩꯍꯥꯛ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯕ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯈꯛ ꯂꯩꯕ ꯉꯝꯈ꯭ꯔꯔꯣꯏ ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯔꯨꯞ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯊꯧꯔꯤ ꯄꯨꯟꯗꯨꯅ ꯊꯥꯗꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯗꯨꯃꯛ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯄꯣꯛꯅꯤ ꯀꯔꯤꯒꯤ ꯑꯗꯨꯃꯛ ꯋꯥꯔꯧꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯁꯥꯎꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯁꯥꯅꯧ ꯊꯣꯏꯍꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯃꯔꯨꯞꯀꯤ ꯄꯨꯛꯆꯦꯜ ꯑꯉꯛꯄꯅꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯖꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯅꯕꯤꯌꯨ ꯊꯣꯏꯍꯦꯟ ꯁꯥꯅꯧꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯅꯥꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯂꯩꯅꯥ ꯊꯣꯏꯍꯦꯟꯕꯨ ꯎꯖꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯁꯨꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯤ ꯊꯥꯡꯂꯗꯨꯅ ꯅꯣꯛꯆꯔꯛꯏ ꯊꯣꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯍꯦꯟꯅ ꯆꯐꯨꯗꯨ ꯏꯕꯣꯇꯣꯝꯕꯗ ꯁꯤꯟꯅꯔꯝꯃꯤ ꯏꯕꯣꯇꯣꯝꯕ ꯁꯥꯎꯅ ꯍꯥꯏꯌꯨ ꯂꯥꯏꯔ ꯃꯆꯥ ꯃꯁꯤꯒꯤ ꯆꯐꯨ ꯑꯁꯤ ꯅꯍꯥꯛꯀꯤ ꯂꯝꯕꯥ ꯑꯣꯏꯔꯤꯕ ꯁꯥꯅꯧꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯟꯅ ꯐꯪꯂꯝꯒꯅꯤ ꯅꯪꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯆꯐꯨ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯃꯨꯜꯂꯕ ꯃꯇꯨꯡ ꯅꯍꯥꯛꯅ ꯑꯉꯝꯕ ꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯝꯃꯤ ꯏꯕꯣꯇꯣꯝꯕꯅ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯁꯥꯅꯧꯅ ꯅꯠꯇꯦ ꯑꯉꯝꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯏꯕꯣꯇꯣꯝꯕ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯣꯇꯣꯝꯕ ꯇꯞꯅ ꯅꯨꯄꯥ ꯃꯆꯥ ꯑꯩꯍꯥꯛ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯊꯣꯏꯕꯅꯤ ꯂꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯃꯅꯤ ꯈꯜꯂꯨꯕ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯂꯥꯜꯂꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯗꯅ ꯀꯅꯥꯒꯤ ꯑꯣꯏꯒꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯏꯕꯣꯇꯣꯝꯕꯅ ꯊꯣꯏꯍꯦꯟꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯏꯍꯦꯟ ꯑꯃꯁꯨꯡ ꯂꯩꯅꯥ ꯃꯤꯌꯥꯝ ꯇꯤꯜꯂꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯗ ꯊꯣꯏꯍꯦꯟ ꯑꯃꯁꯨꯡ ꯂꯩꯅꯥ ꯑꯗꯨ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯝꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ